Mayambo Muktaram Obseri, Nasi 3 angels, the third angel message ki part 2 aduni. Marwaina, image the beast carino, Maro the beast, Masi Kamani, and first ogani have the Madam the Equina Naminasi, Masi Yamaru subject Romani, Roy Matan the Hindu Equina, Hana short equipment not of say. Sagadale by Pai Shaw, Tagasare, Nakitogandagi, Nasi Punkom, Nasi the Equina Mo, Sa Adugi. Muti Carino, Muslim mark of the base, Masid Matokaram, Napitima, concluding the Salakani, Hiber Sig, Roy Vigis Road and Negatory, Masidana, both in a view, a Kershu community and an only Bokudimon, Tawai in view, Tari, putting the zoo, Tawai and Mulas in view, Prabhuji shooting the Purimjay. Amen. Quite Revelation 13 the Salasi, Mamanga, Equina Revelation 13, 11, 12, 13, 14, the Equina Pakre, Ado Mohana Pararoy, Masida have second. When a Yauman Bamasi and Nipamba Yaum Namasi and Nipamba Sas in a Kadi Leva Pukane, United States of America Pukane have said when Kangan, Aduga Igi Mamangi video mark of the Bisaber do the Su Yang Bill, Masigi description to the Kavni, Adugidama in a Masigi characteristic loin hierarchy, Aduna Equani Yang Minasi, Aduna High River America Asina Han Basa Adi Roman Catholic Church, Matau Karamna, Prithivida Labor Mission Asibu Kamala Kumbar Kuramangani. Haiba Sigi Maram the Equaning Asisu Kraying Minasi, Aduka Mahana, verse 15 the Hago. He had power to give life unto the image of the beast. Hide he the Americana, image to the beast. Asida, Ahing Baki, Nigi, Ahing Baki Punsi, P. Bangamanda Basakti, the Mahana P. and P. Nabasakti, the Mahana P. That the image of the beast should both speak and cause that as many as would not worship the image of the beast should be killed. Image of the beast asibu sagi muti asibu korum daba makaibu naba amasung makaibu naba amasung asibu korum naba mahana wa ngangani haiko. Image of the beast asina ngangani hani. Haidi mana haiba makai indaba korum daba makai adubu. Haningai ya kan chupigani aduga mahana cost on any force in gani harmi nampuda sinagani habse masida hairi ekoina hoji yengchi adu the image to the beast habse karino ekoina image to the beast habse masi sa adugi muti amani haidi muti adu maga magun maga characteristic magi sa aduna tawkiba sakti aduga samana gani masigi magun ase sa habdi Roman Catholic Church na mana tawkiba aduga mong managani Masida Sumna, Masikaram Batam the Sangan have the Greek controversy page 444 high. So apostasy in the church will prepare the way for the image to the beast. Image to the beast has a church like Hata by the Ishona Bible Natapi, Wiki Matunina, Satpa, Aduga, Adudagi, like Tarapomatam, the apostasy Lavamatanda, Masina, image to the beast, Sam, Wakini Havni. Image to the beast as a Kanana Sambano. Hypose Equina Yingsi, Masikarino Hana Ipazrake, Greek controversy page 445 Asumna High. The image of the beast represent that form of apostate Protestantism. Image of the beast had an apostate at the Shogi Asumba Sataba, Asumba Digi Laitagraba Protestant churching. Adugumba, Roman Catholic Yade Hana Tapitan Biba Adugumba Sarsto, Adugi Mau Amagi Mahut Selehe Masina Mahuni Havene Hive which will be developed Masi Shangalakani when the Protestant churches shall seek the aid of the civil power for the enforcement of their dogmas. The Protestant church Nasana Makogi Tapi Tambiba Makogi doctrine sing Ado civil Adusana Ningagi Dama civil power had the state government Dagi Mating Niba Matamda. Masi image the beast as a Shangani Hani. The image of the beast has apostate Protestant churches in the United States of America. America the Leva Protestant churching as a Masibu, Shogi Achumba, Lambi Dagi, Lambi Gimatun in the Sataba, Bible Gimatun in the Sataba, Adugumba Protestant church as an image the beast have say Masibu Equina, Kane, Masikaram the Shangadra have say, Equamupam the say, Great controversy pairs. 443 the Paminase. In order for the United States to form an image of the beast,
Americana sa adugi muti ama sem ningai gidama image of the beast haibaga the image of the beast samane sem ningai gidama the religious power must so control the civil government haidi religious ki haidi koina dharma gi oiba Christian dharma gi oiba Protestant gi oiba dharma se masina America gi government asibu makoina control tawgini habi that kai gidamak tano haitari that the authority of the state will also be employed by the church to accomplish her own ends. Mahang masagi roiba do mapung oheningai damak church na state ki angam athausin le haidi lengak thauda tawdibo khuding ma ase church na employ tawba oigini ham church na khanba mihut aduna oigini hamne masida maction hai masina ade America da leidi Protestant church sing mokoi leiba sing asina makoina control toroga mokoi aning ba pa mati ki matuina makoina state ki mokoi gi senate bu oiro aduga mokoi gi president bu oiro laidi bu khudum ase mokoi apa mi gi matuina khallaga sengani adu kai gi dom khan dinai tadi makoina takpi tambi bu khudum thasana ngai gi dom amu yengse page 445 ta amu hai ko mamang gi dana 443 dan 445 ta samane when the leading success of the United States America da leiba church ki makhok thongba lusingba sing asina hengo leading churches lusingba sing asina laiba denomination am laikre haiba sing asina lusingba singna uniting upon such point of doctrine as are held by them in common makhoi haiba lusingba church sing asina amatta oina makhoi masangi marakta mot khena balaitana takpi tambidi ba common doctrine ado maduda pullaga shall influence the state to enforce their decrees aduga makoina pulaba matungda makoigi takpi tambibudo madu sana haningai gidama America sarkar da makoina nampuda enforce tawgani haiko nampuda sinna hangani and to sustain their institution makoigi takpi tambibudo masina ngalok pi hangani then adugi matungda Protestant America will have formed an image to the Roman hierarchy di Roman Catholic Church ko asida America da leba Protestant church asina magi muti ama semani hani kuna Roman Catholic Church ki muti ama semani hari Roman Catholic Church da leba mana dark ages pan ki ba mana sina ki ba magi government ki mong do aduga sa mana ama semi hani and the infliction of civil penalties upon dissenter will inevitably reason aduga makoina haiba indaba mission asida aduna leibak ki oiba sarkai go oiba dandi pi han ba haibse masina sum soi draba for oigini haibse masida mayak cheng e aduna masida ge khoina khange karamba matamda United States of image of the beast halje karino kamane semgani habse image of the beast halje Roman Catholic Church kamane Roman Catholic Church society mokodi religious power na haidi papeshina mokoi state power adugu makoina salaibani makoina kapam adugi matung state power sinabni hoi moi masagi di makogi sifai lejete adu mako Europe ta leiriba leibak sing Europe ki leibak tara haidi leibak taret asigi makogi ningthau sing ase mahana apam mong da sinabani mi hat pa khang lesi phau to hai mana order pi ni ningthau sing phau bu mana excommunicate ka to tan thokpa mana haibe indagri tan thokpa du phau bu ngam bani magi ta ages ni matan da 538 na 798 adu ki cha mana ba mong ado adu ga cha mana ba sarkar dani maside hudi America je maning tam religious ki dharma maning tami haidi sarkar labu matamda dharma yengoi dharma na muk sarkar ki thapada khuthing gumna leibane ba adubu mamai thangda di hairi base religious power na aduga state government ki power asibu loina khudum chalaga religious shakti na haiba makai ado kanana state power na ilakani state ki military magi leiriba while the judiciary amasung executive kambu sing ase masi ma doin ilakane religious power ki matuna maduda image the business semabni haiba maduni masi laigine aduga ikoina masi kamaina enforce torokani habi ngamda khoin stang dingai da hana sa asigi khudam haibsi kanano haibse ikoini yengsi sa asigi khudam ase bible da ikoina symbol mark natraga selation makal ani shui amana ishorna yabi ba mission adugi marai bakta mahana maki sil maki mark se thangoni aduga sa asigi sil haibse masi amana amagi ona tainabani aikoina Ezekiel 9 da aikoi am chalaga yengchi shona karamba mission gi marai bakta mahaki sillado
natraga mark ado thambi gina ina masi 91 to 6 pagadam ne du waina 4 ga 4 5 6 pagarage masida uribje sargadut amma lai karamba linen gi fish pa du magi nakanda kolom ko writers in home ko kolom adugumba thepam yawba adugumba malai maduda shona hai ko salo Jerusalem gi sahar mayai da through the midst of Jerusalem mai chalo set a mark upon the foreheads of men that sigh and cry for all the abomination that be done in the midst of their hope. Jerusalem ki church ki marakta laiba phattaba tawbo makhai adu di teng thariba maduda naheriba makhoi ko phatte haina adugumba teng thariba naheriba adugumba mission adugi marai ka thammu haine masida man stale verse 5 to the other he said in mind hearing go ye after him aduga mahaki sargadut amadana mahai mahaki matung ilo sargadut salo smite mang thalo halo that not your eyes spare neither have ye pity nangi minako kan biba minungsi habdu utkanu minungsi utkanu habni masidare sexes lay utterly old and young naha amasung ahan makai halo both mates pakhang lisabising little children apik angang sing women nupi sing loina halo sing but come not near any man upon whom is the mark adu mark like raba mission adu dan koina sanganu begin at my sanctuary I church ta hana horo then they began at the incense man which were before the house adu smaina makoina hauki hamni aduga Revelation chapter 7 daju masigi maram dai Revelation chapter 7 the selling of 144,000 gi maram dani masigi maram daju koina kona naina rakini nasigi de naina rakum je adu bosidai da verse 1 to koina 3 da koina paase adu 2 3 ai pazar ke 1 di pararo gya 1 da habise sagadut mari prithvi kasinmai de sagadut mari na prithvi asida mang tang ngai gi da mong no ne nusit habdi lan da singba sigum je khamduna leibani habni sidai I saw another angel ascending from the east aduna numit nong chuptagi sagadut ama aina ka khalak poi having the seal of the living God ahingba ishorgi chumlai and he cried with a loud voice to the four angels aduga sagadun mari duda awbo khomje na hai to whom it was given to hurt the earth and the sea samudram sum prithvi bu sohan ningai gi mahanta ningai gi damal lairiba sagadun mari aduda mang hai have not the earth prithvi bu sohan ginu neither the sea nor the tree samudram sum pat upambi sing ase sohan ginu till we have sealed the servants of our God in their foreheads mokoi marai uta ikone ishorgi manai sing ado sum namdi phabu son ginu han masigi ikona masida piriba ikona nongle nungsin natraga sum namdi phau pithibu son ginu ha je masi karam matam son gine ya matam da ikona seven seal ado haithaba matam da seven last plague ado haithaba matam da oigini masi Revelation 16 da aina sumama da sermon ama samjakrabani maduda na koina yengphiro aduna masidagi khange aduga ikoina saasi ki kudam haje kaino ishona yabiba mising aduda thamiba selado manai bukta thambidi selado adugi onna taina baneba masi ishobu sengba ishobu khurumba adugi onna taina bane akoina matau karam la ikoina sengba ishoje khurume haje koina kamaina lepkani haiba matamda ikoina sabat ase senga pa saben koina mari shuba kamamen saben de sabar se koina senga aba matamda aikoina ishobus khurumbani habse aikoina phangi masigi dama Ezekiel 20 gi 12 amsung 20 da aikoina yengba yai madu aikoina yengagum je mamang de ina seal of the living God adugi maramda sabat ki maramda suyam ngamkhre maduni akoi hoji yengse saasigi khudam habse karino habse Roman Catholic na mokoina ijaba mokogi adagi ai court ani khak pajarake masim mana tamina se Catholic record September 11 1923 da sumna hai Sunday is our mark of authority Sunday habachina ekogi ngamba adugi khudamni ngamba sakti gi khudamni the Roman church is above the Bible Roman church habachina Bible gi mathakta lei hame and this transference of the Sabbath observance is proof of that fact haidi church na Bible gi mathakta lei habigi lengdraba praman di karino habda thang janumit ishogi Sabbath ase thang janumit gi chayon gi ahamba numit nomaijin numit on thokibje masina masigi lengdraba praman di hai aduna masidegi taksere Sunday habsin makogi Roman Catholic singi makoi ingam ngombugi sakti utnai gi ko
aduni have sida laire mathang da amu yengse see a former chancellor under Cardinal Gibbona mu haiko asida I quote pazarke. Of course the Catholic Church claims that Catholic Church na dabi dawi the change was her act aduguma sabar hongtoki bagi thabak ase mahaki thabangni and that act is hiding thabak ase is a mark of her ecclesiastical power and authority in religious matter. Dharma ki oiba hiram singda mahaki church ki shakti amusung angam ngambado adugi khudam amani hai masina sabat se thangja numite ki numai jinum to onthoki bajina mahaki church ki shakti lei mahaki ngam ngambagi madu ni hongtokpa ngami hai ki khudam adu aduni hai masina tapudi ekhoina sa asigi khudam haisi karino hai pamtanda Sunday keeping nomai jinum ase ishor ki sabana min hai nga khoje masi ekhoina sa asigi khudam ni adugo hojik masi oidri masi America da ekhoina hai ahan bada masi America da sanarakani ekhoina ngasai hai kre America da sanarakpagi matung na masi namfuda ain pass tabuka sanarapa matamda ekhoina nomai jinum se khurambati ekhoina sa asigi khudam duni hai ekhoi pamina se ekhoina Revelation ekhoina 13 gi 12 ta ekhoi amu paji ko 12 ka 16 ga paji ekhoi 12 ka 15 16 ekhoi 15 pakre 16 amu pagi 12 pajar ke sida hai he exercised all the power of the first beast before him mahaki mamang da leiriba ahanba sa habidi Roman Catholic Church adugi sakti khudem alto mahang sinarmi hai Roman Catholic da sinagi ba sakti di karino mahang haibe indaba mi makhaibu hatpa tuppa dandi pibdo madugi thabakuni adugumna haidi ba sa asina su sinari hai go kon sinar kadam ni hojik thungdri thungadawram ni sinausa and then and caused the earth prithibi bu amasung them which dwell therein prithibi da leiba khudimappu worship the first beast ahan ba sa adubu khurumali hem masida ekhoina hangbai whose daily wound was healed maki sopa adu phan ki ba sa adubu Roman Catholic Church bu America na prithibi da leiba mipung khudimung na khurumali hai adudi America na prithibi da leiba dharma khoina Hindu lairi Muslim lairi leiba char khuding ma se matau kharam na Roman Catholic Church bu khurumman gani hai basini khoina khanga dawche aikhoina khanga dawdi Roman Catholic Church bu khurumba hai se makoi gi church na dabi dugun lai no maishin no mit ngang liba ase makoi bi kai khumari bani hai Protestant sina thang nga pa gi mota makoi no maishin na ase makoi gi doctrine adu bu kai khumari bani aduna prithibi da lairiba chaning ba dharma satpa taraga su makoi no maishin no mit asida makoi gi dharma gi oiba thabuk thorum sing tawba thabuk chattaba hariba khuding ma ase lepa kanda no maishin no se sengna thamabam matamda Roman Catholic Church bu khurambani Roman Catholic Church bu khuramba haibase sa adu bu khurambani sorry aduga saitan bu khurambani sinawse masina haibase America na pritibda leiba khudima sa si bu khuramgani haibi atdi America da National Sunday Law no mai jidom khudima che America da hana sanar tan aduga pritima pam khudingda masi sana da yade haina ain semakaneba haiba ain adugi matungina pritibda leiba khudima ilan baze ilaga inba missing asina sa si khurambani habse akhona kaw kunchi verse 16 da mu chasala se makoina haiba indaba missing adu da makoina kari tawani haba matan verse 16 ai ko he goes hide mahangna United States of America na all punamapu both small and great apikpam asauba rich and poor ina kunba lairaba free and born maning tamba masung mikha ponba to receive a mark in their right hand makogi yethangba makutta natrago or in their forehead makogi malai bakta khudam ama phangnaba honagani phangwangani hai hango masini aduna khudam haise kaino khina nomajina micheng ang ka yade habisine ba nomajina minga ngai gi dama oni kana mami kharana masi nomajing je lali haina khang di khangba adubu khangna ingiba mising ase masina kai khangani makogi malai bakta phangba kawe khona silaida sida 66 namno da nate aikogi laibang na lap dekiba decision ado kanaung kharna masi lali haina di khangba khalaga su aikoina kaidoba aikogi chagani thakani aikoi sigini haina kibadagi chinjak kidama kibadagi masigi matung indana chaminaiba mising adana makoina khutta phangba kawe khut haibse aikogi symbol ni thabok subagi symbol ni asmai tawdana enforce tarokani adu yaraktaba matamda mamai thangda ko makoina haibse indaba matamda mi khude mokse chana ngai da makoina sinagadabje cry de tarokani yengji ko then no man my buy or sell hai mi karamtana leiba yerlar sell he that had the mark haiko or the name of the beast
or the number of his name sa adugi khudam maki maming natraga maki maming gi number laitaba mi amatana laiba yonba yaroi heaven masina habdi masida kone katsin rakani katpiraju nang majing numit sena nga pa habsin nang yabra yai haragadi mahanya akoida kat kumba kai gumba ma piragni kat natraga chip khangdi ama khangde pirakani atm khangdi ama khangde pirakani adu akhone yai haragadi aikoi kat pirakani leibi yomba yare aikoina shogi achang sapa misna masi yade haini mokoi phangaroi phangdrani na khoi leibi su yaroi yonbu su yaroi adu mai tawduna aikoi chakhau thadani ngai lambi economy boycott aduga jinjak boycott torokani habse economy boycott torokani habse masida mayek seng iri koi khare yingsin da chi masi thok tigi mamang da ko masi laktringi ma hoji hairiba sing ase thoklagani habigi ekhona current event khara aina nakhoi da matet khara hapsara ki yingse ekhona masi america da ekhona hai khrenga sai pa kibigi matungna america da leiba protestant church ase roman catholic church da amatu aina pulakani habini mokhoi gi church ase ju loina pulakani habini masida ekhona 2017 की October 15 da ko mokoina Protestant ga Roman Lutheran singa haide Lutherna 15-17 की October 15 da ko adudagi mokoina amana thesis 95 thesis ma ki Wittenberg sasta thet ki bido madudagi reformation haro ki bini kaira ki bini aduna Roman Catholic ki tholak ki bini madudagi hauraga 2017 की sei achida 500 year lai masigi silver golden jubilee celebration pangthokpa matam adugida coconut cockland na hai kai hagim matam da the protest is over masi yutu to yam phangbani nokoi yengbiro ai yaragadi maning da hapake natraga photo gumba hapake nokoi yengbiro mane protest loire haibni ai khoiga makoi na tapiri ba khoina tapiri basna do amata oire aduga bishop Tony Palmer na ju hai mamuna sanu we are all catholic we are no more protestant ekoi protestant oidere have the justification by faith high but doctrine ase catholic na tapi buduga protestant ekhone tapi budiga samanare adugi ekhoi protestant oidere we are all catholic and mana pong high pong madu mission and protestant sing ajana yai masida ni america da leibo protestant sing ase loina the roman catholic na tapi tambiri base loin yare harni masigi utpa phana photo se de yengbio popka protestant sing ko asiga juchilai ba ton Protestant ki lusing ko ting masi ka photo kamina dana salan samina dana makoi amat oide habi photo na minari se yemo Vatican da salaga makoi nambi ravni aduga Protestant ki Catholic amata pulle habse masina tae aduga amuk sida hai khoi yengse masida ekoina sida ko National Catholic reporter ko October sidaida 25 October 2007 da Christians see they are brothers, sisters. Pope says, Pope na hai koi Christians in there koi isin now sing ni hai hai. Sida hai amuk makha hai Catholics amsung Protestants hai diba ani ma asina makoi na pursuing the path of humble charity that leads to overcoming division and healing wounds. Hai Roman Catholic Church ki khaidok kiba Protestant koi division lai kiba hai se masina maram madana son kiba ana base phaningai ki adugumba nolokpa nungsinabagi lambi aduda ekhoi hoji saminari ena hai pomna haibini ko osi saminarabani hoji amata oirabani Protestant sing Roman Catholic oi pullabani ko masdai aduga Fox News October 30 2017 hai the reformation led by Luther fell Luther na hodoki ba reformation do fell oire here is how we could finally reunite the Christian church aduna matang asida ekhoi kamaina church ase punna amatu ina pungani habdo matang asida leire habni habdi Catholic singa Protestant sing asiga amata oina haire habisne asina leire adugo mathangda ecumenical news October 26 2018 da ko on religious liberty we are all Protestant haiko ekoi Protestant oire evangelical Protestant adugo Mormons even Lutheran church sing asina mukoina haiko we are all Catholic now. Ekoi loi Catholic oire chamane ekoi na tapiri bu moi tapiri bu khena ba kari sulai tere amata oire habsine Bible na habi ki matung na sai America da leiba leading church asina amata oina pulakani habi aduga mokoi na pape sida je pungini habi haidi bese mokoi pulle hoji ngai ri habsi National Sunday Law mokoi na pass toroga mokoi America gi
मखोई की गवर्नमेंट को मखोई की जुडिशियरी दा मखोई की कोर्ट को मसी पास तो होनबा लो इन पास कॉन्स्टिट्यूशन जे सेंदो को लो इन पास तो दु खत ngai सना गदु जे मसी कुइदरबनी सिनाव से यंगियो अदुगा December 28 2018 द जाय को Baptists join with the Pope for the sake of Christian unity. Christian unity की दमा Baptist ना अमेरिका दा लेबा Baptist सिंग असिना कनागा पोक पुले है अदुगा डोनाल्ड ट्रम्प ना मागी एडवाइजर को कैथोलिक की एडवाइजर कुंठा मरी इमाम लाउथवे हुजी बराक ओबामा की एडवाइजर खुदे मासे कइनो रोमान कैथोलिक की लुसिंगबसिंग अमसुंग प्रोटेस्टेंट की लुसिंगबसिंग असिना मागी एडवाइजर की कमाई तौजिगे हाबिजे मसीगी एडवाइस से माना लौदुना लेदिबनी मखोइन हाबदो माना इंदना लेदिबनी अदुगा कोरोना वायरस क्राइसिस के मतलब फोक्स न्यूज़ आइको Trump declared Sunday a national day of prayer amid corona crisis आइको अदुना नोमाइजिन नुमित असे अखोना जाति गोइना प्रार्थना थोबगी नुमित नि हाइना माहाना लाथोकी अदुगा अमु अखोनि यंगसी यूनाइटेड स्टेट्स ऑफ अमेरिका की सुप्रीम कोर्ट सचिदा मोरोय जज मापनै मसेगी मकोक सिजु रोमन कैथोलिक ने जजुइने जज मापन जसिगी मनदा रोमन कैथोलिक न मंगाने अदुगा ज्यूस अहुम अदुगा प्रोटेस्टेंट अमा खतने पुना मंग रोमन कैथोलिक ना जजु सिंग असिना लोइना ओवरकम थौरि सिनावसा अखोइना हुजिक हाइबसे अदुना अमेरिका दा थुना नेशनल संडे लॉ आइसे पास तबखनी हाइबसे अखोइना यंगसे अदुगा अरोइबदा अखोइना आइना खरा कोटेशन खतंग पाजरके अखोइना यंगनसी को अरोइबा साइन अमसु अखोइना हाइ मसिदा अखोइना यंगसे अदुना अखोइगी अरोइबा टेस्ट से करी ओइगनी हाइबा मतमदा अखोइगी अरोइबगी टेस्ट को मसी ओइगनी अदुगा अमेरिका की कॉन्स्टिट्यूशन चेंज तौनब होनरी 5753 दाइमनी को मखोई कॉन्स्टिट्यूशन जे चेंज तौनिंगाय होनरी अदुगा चेंज तौरगा नोमाइजिन मिसे सन्नदब यादे है अदुना अखोइना अचौबा क्राइसिस अमलाय अरोइबा मतमगी अचौबा क्राइसिस से कइनो साबार हाइबनी शोगी तरेनि सुबा साबान ngakpa नोमाइजिन मिंगा पाइबिना अचौबा पेशुने द साबार विल बी द ग्रेट टेस्ट ऑफ रॉयल्टी को शोन हाइबे इन द ब्राहम जी अचौबा टेस्ट अबदो मसिनी मसी अखोइना खुदिमक्ता मसी खंगलकनी अरोइबगी वार्निंग जो अखोइना पिगनी अदुगा हाइरिबा सुमबजे खंगगा चलिबा मिसिंग इशोगी सबासिंग आक्तुना याथंतरा सिंगाक्तुना चलिबा मिसिंग असिना इशोगी चुम फंगनी अदुगा मसी इंददुना सा सिना तापि तंबिरिबा नोमाइजिन मे खुरुमदुना चलिबा सा सिबु खुरुमिबा मागी मुटिबु खुरुमिबा मागी माकु लौसलिबा मिसिंग असिना सा अदुगी खुदम अदो फंगबा मी ओइगनी हाइबनि सिनावसा मसिना लेरे अदुना समाय तौने ईश्वर से क्रिस्टियन हाइबजे अनि थोकनी ईश्वर बु खरंबा अदुगा ईश्वर ना हाइबे इंदबा अरोइबा साइन तो अखोने यंगसे को अरोइबा साइन तो अखोने यंगसे अरोइबा साइन जे अखोने लुक 21 गी 20 लुक 21 गी अखोने लुक 21 गी मसना ला साइन 21 गी 2021 दा अखो यंगनसे ए पाजर का सिदा हाइको जेरूशलेम दा नखोइना when Jesus see Jerusalem compassed with army Jerusalem ja army no question ba matam uba matam da then know that the desolation there of Sinai Jerusalem mahan tahan bedaba matam do ne ngo aduna verse 22 rae sida ko 21 rae then Judea da leba mi sing aduna sing de chelo aduga mokhogi aduga Jerusalem gi marakta leba maning da leba mi sing adunu madudagi tholakhro aduga labukta thabuk suduna leba mi sing adu jo amohna Jerusalem the saluranu have 70-80 the massive fulfill ogi ahamada sestes na Jerusalem koshalam de khangudar ma halla sakim adum matam the Christian sing loina senthokre adugi mathang de ko Titus na amu henko la akanda masi koshalaga Jerusalem mangan tahan kibani adun aroiba quotation ai pazaraken masi yengse masi da hai ko roiba quotation ai sida parake sida hai ga As the approach of Roman army was a sign to the disciple for the impending destruction of Jerusalem. Jerusalem ja army the question la paibsina Roman army sina Jerusalem question la paibsina Jerusalem gi desolation ko ma gi mahan tahan bagi ko destruction na se masi gi aroi bagi khudam ni habse masi na oi hai ko masi oi bagumna so may this opportunity be a sign to us that the limit of God's favor is reached. इसना मसी की अपोटेसी है विधि अमेरिका दा नेशनल संदेलो पास तर उपजे मसी ना एक पृथ्वी जे मांग लगनी अमेरिका मांग लगनी मान हाइबे इन द मिशन से मांग लगनी प्रोपोजिशन लाफम बतम बद नै हाइबेगी मसी ना रोय की खुदम ओइगनी हानि मदु एतारी इशोना खांग ब ngam बगी शक्ति जो यौ खरे है को
that the measure of our nation's iniquity is full. America na taugo papase mapung phare aduga, and that the angel of mercy is about to take her flight, never to return. Aduga minungsi dueba sagaduda to amuhana minungsi ulaban ma satragani paikragani hai. The people of Gideon be plunged into those sins of affliction and distress which prophets have declared as the time of Jacob's trouble. Jacob na thengna kiba awab ko mayam thengna ding mumana namdana patna to ba sagatu ko mukna sana ba ibu kan bi kedra hat rai bi patna do atu ko awab do ishogi mission aduna saksha lagani hai masi matam aduna 7 plague ki matam aduni isnau sa masi ekhoina bible na hai ki ba se ekhoina loina thungduna lere aduna ekhoi ko sa si garo bi khudam sa si bu khurungum si man hai be ingum si numaidina me se ekhoin nga kum si adu mata ishona hai ba sabanam se se na ngak si isnau sa masi na loi be sign prithvi da Prabhu Lapagi, Tonjin the Nahavi, Ruby Sandi, America, the National Sunday Locus, Sanarkani, Hambigo, America, Sanarkani, America, the Sanar Matin, the pretty like Pang Kudimutako, Masi, Loina Sanarakaneva, Adu Sanaraba Matam, the Equina, Heidi Base, Loide, have say Equina, Matam Kudin the Equina, Kaukum Jis Nafsa, Tabiba Miam, the Shon of Boti Voshno, Adu Heidi Basum, but in Kudimaka share to you, but not of sin. Sagada lebe ipai choy ham thaga sare na ke to gambagi ekoi na sigi sengna ko khumba masira sa sigi muti ha se karino magi ma ha se karino masi karamna america na chana halakane adi maram da tam khare koi na ta khra ko to mana na bo pina bio tari bang kun kun dusna no pane de bo prabhu jisu ni amen.